Lakhipuronline na putok saba January ki tang tara humdoi ningthau kaba numit ki Khomjinba Pao tabirasi. Ahan bada maruoi papao. Amukona Kaching District Polo Association da sagol mari mateng pangkre. Numit tara ni chathagadaba nipu humdoi suba Agartala Lairik Mela hayeng loisilagani. Manipuri Sahitya Parishad Assam Silchar Masa Committee na akhanaba miyoi ahumda taram nok pagi thoromama pangthokre. Ahmad Hassan na iba nangi ningsing fura kauba saireng lairik ama phongkre. Khoirak pe irelgi chahigi irat thorom pangthokre. Kasar Joypur dasu umangla irat thorom ngara pangthokre. Lamar Gramda Dr. Maimum Santi Kumar Support Group ki committee ama semkre amasung Junior National Futsal Championship ta champion oiraglaba Assam ki timbu taram nokre. Haujik mapungoi papau tabirase. All Manipur United Clubs Organization Amukogi Kuntranithoi Suba Foundation Degi Mangoinana Amukona Kaching District Polo Association da Sagol Mari Mateng Pangkre. Thauramasida Amukogi President Phairoizam Nando Luang, Vice President MM Thambau, Ketrimaim Rajan Meitei, Secretary General Pratap Laisangthem, Secretary Finance Momocha Takhelembam, Secretary Organization Laisram Krishna Chandra Kuman, Secretary Publicity Haisnam Foreign Mangang na Chingba Amukogi Marui Bathomi Kaya Amadi Kaching District United Clubs Organization ki President Thingnam Chauba Sarukja Ki Hairi. Akoigi Amukona ngasi January ki tang tarani thoi nimida sida Kaching District Polo Association da akoi Manipur ki poni sabon akoi yelongoi digi akoi thagwan raklaba adugma sapam lapong gyadro ne raklaba lai hakki loine raba poni sabon bu yokhatne bagi amadi sabon kangji bu yokhat bagi pandamda Kaching Polo Association da Amukona ngasi polo akoi sabon mari khak koi khusin najabani adu Kaching ki akoi ki oja sina Kaching District Polo Association ki akoi ki president oile bibani oja chi kutang ka koina sabon mari khak thirajabani akoi Manipur ki miyamna poni sabon lu tawsi akoi ningsingsi mabu yokhatsi aduga akoi polo akoi masana pithribi da aharan ba masana hoigiba polo chi jo ko yokhatsi habi simu bawgen bigeri karigina kanda akoi ki malim chile semnong chile pon matam dagi akoi maruina maitei singna khunai linga podagi akoi poni sabon natana thana da bamai lei sapam lapam gya da poni sabon galoina lapam gya songno ki bani yuno leba gya la landara pada akoi poni sabon galoina akoi lanpam gya nga ki bani maitei lami singna akoi Manipuri lami singna akoi sapam lapam top top matong na amring ge uliba langam phiran paire iba mayam sida poni sabol ki mapan yam yauri magi mating yam yauri madam maduna adugumba bisang sina Manipur Kalminer kiba iri pak idam dam ipurupu gi gai konaba kaya ngalak kibada achobo thodang lo ke poni sabol sing sidi yam khudung thringai ba tha amad leiba se masi ekoina ningsing laga ekoi hominer kiba koi kaminer kiba ekoi yumda yokba sa waje ko su maruk oina loiner kiba adugumba ekoi gi luru tampang kya da kalak kiba eba ki thongdo wa thok kya da thodang lo ke ba poni sabol se masi kannaba masi masing hen kana mohona bada ekoi punamaki thodang lo binasi aiba wakhan sida ekoi Numit tara ni chathagadaba nipuhumdoi suba Agartala Lairik Mela Lisingani ga kunmanga hayeng January ki tang tara mari da loiselagani. Mela asi haukiba January ki tang anida Tripura ki Chief Minister Dr. Manik Sahana haudok pikibani. Handak jahi ki Mela asida subna stall chamaga humatra nipan phamli. Lairik Mela asida Tripura ki mapandagi stall nipunitho yauri. Bangladesh tagi handak jahi ki oina Lairik Mela asida sarukja khite. Ngarang phawbada chaurang na lupa lakh yangkhai rongi lairik yonma ngamle aduga chatkiba sahidadi lupa crore amaga lakh manipu mathoi gi lairik yon ki haire lairik ki mela asida anoba lairik phongba lairik nainaba saireng sedinaba quiz competition amasung tongan ba furup kanglup singi makhal makha kaya gi nat ki oiba thoram singsu pangthokhe Manipuri chakma amadi mok yauna ate mafam asigi masing lekpa kanglup singi oiba saireng saidinabagi thorom amasu ngarang pangthokhe hairiba thorom aduda kabi wangkhem biramongkolna moderator oiraga kabi yangkhai hena sarugyakhe saireng saidinabada Manipuri kabi kunmari romna sarugyakhe haina Agartala dagi phangma pawasina haire Kapagi leirang Ningthi bi leirang takhe leirang leirang na pugai na sadlibi ningol pukni ino thablibi aigi
Ming Toksum Jugendra Dotto, Agi saying Mami, Holo Mary. Jakat bagi kham theng la bani ano bujuki sajib itas dicap tasu hen na phajari bani gani agi chhereng maming thawai mipok khuding haraurasi awa awa wakhal kaurasi tamliba athoi ahen ama pamjai ibungogi sijonda pukning haksang katsari Inga khunggang amadai khunggang amada luren hutna saraba koktongi nungsaduda yung khudingi bikhani bagum chatli pariyeng naina Manipuri Sahitya Parisad Silchar Masa Kamitina Silangduna Parisad ki Maru Sanglen Silchar Dangarang Nongmaijing Nimita Akhanaba Miyoi Ahumda Taram Nokpagi Tharumama Pangthokre Tharumasida Dr. Kunjalal General Mamna Sahitya Bhushan Upadi Phanglakhibada Amadi APSC na Lauba CCE 2023 gi APS rank Kunithoida Maipakhlakrabi Konom Langambi Amadi Assistant Account Officer rank Yankai Tereta Maipakhlakrabi Laisom Ongbi Renubalada Lengyan Fi Amadi Memento Kudol Tamduna Ikai Khumna Zabutki Thauramda Naurem Rajen President Manipuri Sahitya Parisad Assam Silchar Masa Committee Dr. Khumuzam Thiren General Secretary Manipuri Sahitya Parisad Assamna Chief Guest Amadi Y Profulo President Manipuri Sahitya Parisad Assam Silchar District Committee na Guest of Honor oina sarukjaki Somor Luang na program conduct tawbiki Taurem Debasis Secretary Manipuri Sahitya Parisad Assam Silchar Masa Committee na taram na okpagi barol aduga Ketrimayim Indra Kumar na thagat wahi phongdoki Mifamda Assistant Professor Dr. Sagrapa Merina IS Thingom Sahitya Bhushan Saikom Komlakanta Social Activist Surjakanta Sharma N. Dhiren A. Chandramohan Amadi O. Proti Kumar na chingba akhanaba miyoi kayana tharongga mari leinana wangangki Loisilakpada Manipuri Kala Academy Assam gi saisak loisingna sairoi isai saktuna tharomadu chinglemna loisinki Hangdok Charagani Charm and Gloss Your Premium Saloon Destination Charm and Gloss Kaisam Complex Binakandi Ghat Silchar Road Kasar Mapamasida Adongi Kudong Chana Nabagidamak Thamzari Makeup Toba Luhong Poloi Setpa Bridal Makeup Nail Art Loinana Ladies Corner Asi Lakliba January Gitangkun Ningthaukaban Numit Yai Faraba Pungpam Ayuki Pung Tara Taba Matamda Charm and Gloss Kaisam Complex Binakandi Ghat Silchar Road Kasar da hangdok charagani Tharumasida adomsu soidanama ki saruk jabiu akopa marol gidamak mobile number 7896199259 natraga 7086917259 number asida contact tobirago Charm and Gloss, your premium salon destination. Naharol Writers Forum Assam gi Thausil Makhada Kasar gi Model High School Sengirbonda Ahmad Hassan na iba Nangi Ningsing Fura Kauba Saireng Lairik Ama Haunabi Matungina Naharol Khorirol Silup Assam gi President Thokchom Bishanath na Athoiba Mithunglen Oiduna Phongkre Lairik Phongmagi Thauramatuda Naharol Writers Forum Assam gi President Amadi Aiba Tahir Sajabamna Mipamapu Naharol Khorirol Silup Assam gi President Thokchom Bishanath na Athoiba Mithunglen Kabi Jahir Uddin na Akhanaba Mithunglen Amadi Dr. Ahmad Ali Lecturer MCD College Sonai F. Ahmad President Malajiribam S. Muhibur Rahman Headmaster Model High School Chingbana Ikai Khomrejaba Mithung Sing Oina Dais Tapamki Ahmad Hassan na iba Nangi Ningsing Phura Kauba Saireng Lairik Asi Kamidi Kumar Awardee Abdul Hamid Sajabamna Lairiki Masak Taki Matungda Saknairaba Kabi Tahir Sajabamna Moderator Oibiduna Saireng Saidinabagi Tharoma Masu Pangthoki Hairi Waksingi ani suba nongmaijingda chahigi pangthoktuna lakhiba khoirakpa irel umanglai chingru nongpok ningtho apan bagi kuba masida chahigi ira thorom ngarang January gi tang 12 nongmaijing nimita pangthokre mitop singna narandor haina khangnaba barak turel marilda chingi napom amada leiba khoirakpa irel umanglai khom asi tampaka sigi miyoi singna chahi kaya gi mamangdagi ira chaduna lakhibani
अदुबु कुमसी कुमजा सिगी ओइनदी मणिपुर अमदी कासार लमदमदा थोकलिबा अवा अना कया असिन मरम ओइरगा लाई खुरम लाकपगी मसिंग यामना हंथकी ngak selukki maigedagi laingakta haijabadagi matik chana security gi khudong sabachu phangthi panbayai kasar Lakhipur town dagi khudna honba hida yamdrabada pung ahumrom aduga engine panba hidana pung amarom changna kilometer 12 rom barak turel marilda nongpok pangna haigatlaga khubamasi yobangami aduga jiribamgi mayoldagi kha pangna jeti road lambida jirimuk phawba chatlaga barak turel amadi jiri turel gi itinpham oiriba jirimuk asidagi engine panba hida minute kunrom changna kilometer ahumrom chatlaga khwairakpa irel umanglai khubamasi yobangami aktada mafam asibu koliba khwairakpa irel umanglai chingunong pongning thaw apanba khwai myamna narandu baba haina su khangnaba asibu ikokna khurumjari benana lengbirakli ba khwai pomna maku chingu mana jaipa thawjal pinu ba orsan haiduna su mukana thawni jari ai samak chayani khairakpa manglagi secretary na pham pujarame amuk body gi mifam phamlabagi matungda amuk nauna aibu myamna nuksibidina aibu khanbire amukamuk secretary na handagasi jamna wana kari karam tawraga khona pangthoksi gaina khana naina bada khona amuktang de khoise media gi thongda amuktang de khangan se haina aina hanjina media gi thongda aina ayamba khangan jakre adubu kasar mage de lairiba Lakhipur circle de lairiba ayamba khungang sinda su chatlaga khona making announce na chachaki ngasi ekhogi laifam asida tilleriba metet singsiga changdam naruraga ekhoina khanjaramaga changdam naruraga de ekhoi sathina missing wali adubu isor ma di matik mayai leibanina ekhoina haijaki mafam asida kanagwa matang na thawniba lakpada thamoida nungnangba khanbiganu ekhoina SDPO amadi SDO loinana ekhogi mantri Sri Koksirai ga khumnajiro Sri Koksirai da haijaru dasu matik chana security pigani kanamta wakhan nungai taba tawgunu haina habira pada ngasi ekhoi launch mari manga de ekhoi afam asida laktana thawni rare marmaduna karigumba tungda amukasu lakadaru bachahi 2026 ta mayam punamagna thamoida nungnangba tawbidana thawniba lakpiu matik lay mayai laiba isorgi khubamni khubam asibu ekhona hingan se haiba taragadi kwai punamagna malem sida lairiba ekhogi ichilina punamagna yarba makai thawniba lakpiu haiduna ai khwai myang famda ikokna na khuramjari kogi lairiba umanglang selu khairakpa irel umanglang selu sahi khudingi kumja khudingi hariba mafam asida kogi narendra baba haina khangnaba mite ekhoinadi kogi chingu nongpong ningtho apanba magi khubam asida khairakpa hariba athauba duna mafam asida lai yappa hauki aduna alam chena tapte bujagi sahi khudingi oina akoi ya tharom se luk akslubasina irachabani objek koina leiba mafam se akoi khairakpa irelgi ariba khubam di isingna question ba mangda leiba asida laifam se leirami objek jam fiction khare objek leiba se lubasina nauna leijaduna kogi sangut sagatpa koi hawchabani nasi koina leiba se ai sama ariba khairakpa irel umanglai ngakselba adugi magi lusing pen ojari nona ai thangnabada oirom da leiba sena koi hariba ngakselbi koi secretary ni amasong agi yet mu leiba sena ko ngakselba segi kai auditor otna koi yamna kupna sanaduna leiba du oja ni tana lona koi noni riba koi chili now sing iseli sing leiba sing se hariba ngakselbi koi ise vice president ni lona lei budimok selone thaguloi ngaktani matam sangna dagi koi hariba sengak tu laksabani kogi haukiba sahi kaya da sahi kudingi oina ani suba nomajing wakchingi haitare sida iratbase haukiba kiba matam singdadi miyam tinduna yamna harau tayamna suilap horami adumku covid 19 20 adu sahi ani dusu oina koi lai gi thoram pangthuk tabanatana
yamna mi yam tinba aduma kai mafam se oikite madudagi hauraga ajik haukiba chai 2023 24 ajina 24 25 haib tare haukiba chai da su oi kanglaipa malaiba manipur da aduma awana kya thokiba madamna irat pase koina miyam tinna irat pase koina wadu ontu pongam jegite lai throm kai da su taujai kumsi asu kona jamna kanna huna jaduna media gi thong la thuksaduna miyam silak pinaba riguma akiba khangba leitana haibidagi mi kharam khaidi koi laiba irat throm se jongnaba lai phuramba se lai adubu hokiba sehi kya mamang da tormo dumain tu haji boktu oi bangamdri adubu thajai adudi lagliba sehi kya da koi miyam na haiba lai phamse ngak senduna amasung masigi irat throm se kaidanaba koi miyam da masila phamse sehi gona lakpiu amasung akoi phamse kansi haiba phamse thamjari Kasar Joypur Part 2 da Sibastan Umanglai Loop Joypur na sinduna ngarang Umanglai irat thorom mapung phana pangthokre January thagi ani suba nongmaijing da chahi gi oina pangthokliba irat thorom asigi matang da committee gi advisor athokpam ibotona paumising da asumna phongdokhi Hindi raiba paumising go ina kai kunna bocha committee gi tillang iba committee mai gi han mamakta da ngasi ai koi watching gi January के second Sunday से कोई मतलब चाहिए कुछ नहीं कोई कोई शिव पूजा पांगतो को लाई आदु वो कुछ चाहिए सो कोई मांगजो ना कोई मैयाम दा प्रेस ऐनो तो भी मीडिया दा संदोक से आदु कुंगाची मैयाम मफम मफम देगी लमदम देगी लेंगी रखने लाई बा इतनी नाव नुशीरबाई की चली जाती आदि मरुप मपांग वजह लाई गुरु सिंह ब्राह्मण पुनः मकुआई की माइकी की कमिटी माइकी की India nangja ba committee mai gi di hanna sagat taw ko kali asugumna kati ai khoi di chi ba matam masida kati ai jati gi ba thodo bathok maya ma thoi ba matam masida khoi punna isoda puram jara ga khoi che ai di shanti ama purakpang ngamgadra hai bi wa kan dai khoi ni iswar ko kanda puram jati aduga ai khoi committee sinlangger ba committee sisu ai khoi kumsi di anu bomo tau jare khoi bormon gi oina volunteer khoi khara khoi na convenience for the gidang ai di khoi provide to bada wa badagi khoi bormon gi oina member tara ma sur ka te ai di khoi puna makti gi khoi loi to khoi ja provide to bada ko tan mai na bai na ado mandir ase ano boy banina khoi kitang kumsi di ai di ano ba placing to ra panina ko anai khoi je tu kitang place ai di adjustment kara wari aduna masang te ide gi khoi si problem che lei roi jai nai na khali ado le amuka na kasi lengbi rei bai chini na puna makoi gi taraf tagi committee gi taraf tagi sponsor to ri committee gi taraf tagi ai mati haijara ga ai amu khanna me am puram jari Irat Tharomasida Lai Kurambala Kiba Desam Head Office ki Deputy Secretary Wahengbam Premchana Tharomasigi Matanga Sumna Haiki Watching it around the Panba January ki tang tara gani thoi lising ani kun mangagi ngasi Joypur gi Sivastan Shiva Mandira Smaina Mahadev gi darshan phangnaba soda khurum janaba gi maitai myam gi tin phan maruoina Kasar district Assam ki Kasar district te laiba maitai isnauk sing aduga akhoi gi Manipur gi Jiribam khulonari ba Jiribam gi maitai isnauk sing mayam am laga ngasi gi isoda kanoda isoda bhagavan sida isoda da thoni jadana yaiphan nungai ba sahi ama tung koina lakna bagi adumaina maitai myam punna da smaina laimina ba siam nungai aduga makhata na isoda gi akhoi yaiphan thoni ba tong samsu pibi ba yam nungai ra aduga yam nungai bam na silli langbiri ba lai committee sing aduga 13 brothers ki akhoi sinau amatani haidana moina si sing pibi ba aduga volunteers sing nupi gi nupa gi aduga gate gi gari park thampham smaina masa khaina simbi dana ngasi gi Joypur da laiba Joypur gi Sivastan Shiva Mandir Joypur part number 3 gi smaina lai khumba mama mayam gi kunpham aduga kwaida yam nungai jaba haraga di Jiribam da laiba maitai isnauk sing aduga Assam gi Kasar da laiba maitai isnauk sing animaki itinpham punpham lai khumba mama smaina oiba se sigi namukta eze kanu amoina pilgrimage line khurumba mala koina yam nungai aduga yam nungai ba mana amuk ngasi lai si akhoi gi family sing imung manung sing magi masa magi loinabi
मागी मपुरोइबा लोइन लाकमिनरगा लाई खुरुमथे गोरगा सिगी तुरेन खोंबान सिदा अखोय मयाम पुन्ना चामिनबा थकमिनबा देरि मयाम हक अवा नुंगाई सरुक यामिनबगी तांजा मसु लौनबा उबसे अदुम के याम नुंगाई थैंक यू लाखलिबा लिसिंगनिगा कुंतरु असम असेंबली मिखलदा सोनाई केंद्रदगी कांग्रेस टिकेट डॉक्टर माइमम शांति कुमार दा पिबिरकननबा खोंजंग ओइना ngarang lamar gram mamang lekai mandopta miyam gi oiba mifam ama en ibochana mifam apo duna pangthokre mifam na Dr. Maimom Santi Kumar support group ama W Ras Kumar na president amasung N Dina Chandra na general secretary khanduna miyoi tarahom duna saba lamar gram unit committee ama semkhre lup asina makhata na lisinganiga kuntarukta Assam gi MLA chamaga kuntaruk ki manungda mitei MLA ama yawnanaba aikhoi khudingmakna hodaminasi haijaki mifam da CH Hara Babu S Lukesor Sharma T Jugindro Y Nayon Babu W Joy Chandra L Nanda Babu T S Tonsing Sarat Sapam Maibam Raju Oinam Nilu Amadi K Sarat Nachingba Miyoi Singna Wangangki Lakhipur Court District ki Kaptanpur 18 Rangirpar Muhammad Nasimuddin gi yumdang arang nongmaijing nimita Community Coordination Committee Assam ki President Ningombam Rajit Abhibhapa Poiduna Children Progressive Awareness Tharomama Pangthokre Thauramda Assistant Secretary Muhammad Nazir Ahmad Finance Secretary Thaunawjam Tonsing Minai Chaudhuri Ibrahim Chaudhuri Amusana Chaudhuri na chingba miyoi sing saruk jakhi Thauramda angang singi pungning thogat pibaga loinana mama mapa oiba singda su kanaraba wapam kaya phongdokhi hairi aina thija sayang asi tonjaw masung telanga nganna gula padi ani kwa ni ngang su lette polom chol an jo ngang su puni mari tonjan how ta thide chawon tan on na gani to hai si ok ba ok ta ba chai ban chai tek ma chu tu na oh sabu wa oh tonjaw gi telanga di kai bani el plan January ki tang mari dagi taruk phauba Ahmedabad ta pangthokiba tarataruk suba Junior National Futsal Championship 2025 ta champion oirakraba Assam gi nupa macha gi timbu ngarang nongmaijing nimita Lakhipur da thunglakibada sanaroi singasibu tolen khunda taramno khre loinana nupi macha gi timbasu miyamna taramno khi matungda sanaroi singasibu masa gi khunggang singdasu taramno khi haina Futsal gi General Secretary Ngangom Prajakishona pautom lakli Gujarat pangthokiba tarataruk suba Junior National Futsal Championship ta saruk yatuna mai paklakraba Assam gi team gi sanaroi Karam Ranabirbu ngarang mahaki khunggang chingdong lekai gi miyamna haraute amna okre Thauramda Assistant Video Sina Merababu su saruk jakhi panmayai Karam Ranabir chingdong lekai dagi Karam Chandrakanta amadi Karam Ongbi Amita gi machanupani Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chawkhatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari,
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯅꯕ ꯁ꯭ꯇꯤꯝ ꯕꯥꯊ ꯑꯃꯗꯤ ꯄꯟꯆꯀꯔꯃ ꯇꯧꯕꯤꯗꯨꯅ ꯍꯛꯆꯥꯡꯒꯤ ꯍꯨ ꯆꯦꯟꯕ ꯇꯣꯛꯁꯤꯟ ꯂꯧꯊꯣꯛꯄ ꯌꯥꯏ ꯂꯦꯡꯁꯤꯟꯕꯤꯔꯒꯨ ꯏꯅꯔꯖꯤ ꯍꯤलिꯡ ꯁꯦꯟꯇꯔ ꯔꯣꯡꯄꯨꯔ ꯄꯥꯔꯠ 2 ꯑꯗꯨꯒ ꯁꯤꯇꯤ ꯆꯦꯝꯕꯔꯅ ꯐꯔꯁꯠ ꯐ꯭ꯂꯣꯔ स्माइल मार्केट सेंट्रल रोड सिलचर वांदनी एडवांस बुकिंग की दमक मोबाइल नंबर 9395732456 नंबर असिदा कॉल तो बिरक नमनिंग सिंगजरी नुंगाइरबा पाव योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरीदा नुंगाइतबा पैरालाइसिस असिना चिंगबा हक्चांगी नुंगाइतबा कया लायंगनबगिदमक ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari aroibada maruoiba paw amukhanna amukona Kakching District Polo Association da sagol mari mateng pangkhre Numit tarani chathagadaba nifu humdoi suba Agartala Lairik Mela hayeng loisilagani Manipuri Sahitya Parishad Assam Silchar Masa Committee na akhanaba mioi ahumda taram nokpagi thoromama pangthokre Ahmad Hassan na iba nangi ningsing fura kauba saireng lairik ama phongkre khoirak pe irelgi chahigi irat thorom pangthokre Kasar Joypur dasu umangla irat thorom ngarang pangthokre Lamar Gramda Dr. Maimum Santi Kumar Support Group ki committee ama semkre amasung Junior National Futsal Championship da champion oiraglaba Assam ki teambu taram nokre Lakhipuronline YouTube channel gi paw sandhok chaba ngasigi oinadi matang asida loijare